Illegal Immigrantna Maram Oiduna Chingda Khul masing Hengatlakhibani Haiba Aranbani MLA Paolienlal Haokip Chingi lamda khul masing Hengatlakiba asi illegal immigrant singdani haiba Wapham Aranbani khul masing Hengatlakiba asi kumjali singa maga chamapan marfudraga nithoidagi marfudraga manga fauba thokiba kuki naga conflict lanjena kiba khunja sing amadi MGNREGS ki fan lauthokpa yanaba mabuksel sengdaba official singna laitaba khul singi maming kaya ama hapsin khiba sina achoba maramni haina Churachandpur district ki Saikot AC ki BJP MLA Paolienlal Haokip na Fongdorakli Hanagi Chief Minister Nongthongbam Biren na handak Delhi da satuna Union Home Minister Amit Shah ga unaduna government ki record ta recognize tawdaba khul chamapan ga kuntaruk Manipur gi chingi district singda lai haina phongdokiba Wapham amaga mari lainana MLA asina ngaha numidang social media da thadorokpa warol amada mathaki Wapham asi phongdorokpa ga loinana kuki gi tradition ama waina tribalship ki masa singna chief oiba tokhaiba khulama lingbagi chanabi ama su lai haiba Wapham su thamlakle mahakna makha taraduna hai kumja lising amaga chamapan marfudraga nithoidagi lising amaga chamapan marfudraga manga fawba chathakiba kuki naga ethnic conflict miyoi lising amagi mathakta sikhibaga loinana miyoi lising manga henbana mayum makai mai thakibadagi lanjena khi naga majority waina mafam da laiba kuki khunja sing safana ba topa kuki na namna khunda ba mafam sing da lanjena duna khunda laita khi thawong asi naga gi su sap manai ngahan atheng bada MLA asina social media da thadorokba atopa post amada kumja lising ani amagi census ta district amada missing hengalakpagi chang chada chamagi mathakta oikhibagi Wapham adugi matangda mahakna hai ka hena missing hengalakhiba adu yumthangnariba Myanmar gi Chin state ki immigrant singa mari lainade madhu aranba census exercise na thoganbane 2001 gi census provisional data da Senapati district ki waina kaknaba subdivision kharada chada chamagi mathakta missing hengalakpada wathok thorokhibani haire Nagana dominate tawba subdivision kharada ka heno oithokpa yabagi changdagi hendokna missing hengalakhiba adu aranba census exercise na ohenbane madu Myanmar gi Chin state ta missing hantharakhibaga mari lainade Myanmar da democracy gi ihau sagatpa singi mathakta sathakiba military crackdown na maram oiduna Chin state ki miyoi lising tara hena UNHCR gi makhada USA amadi ata Europe ki mafam singda sangjaduna laikhibani hainasu MLA Paolienlal Haokip na makhata na Fongdorakli Census ki Mamangda NRC tawbagi Wapham KZC na Yaningdaba Fongdorakli Manipur ki phurup kharana census ki mangwainana National Register of Citizen NRC update tawgadabani haina pukhalakpa Wapham Kukizo Council KZC na Yaningdaba Fongdokre Council asigi Information and Publicity Secretary Kinjab Waljong na thadorokpa cherol amana hai kumja lising ani kunmathoida census tawgadabada COVID-19 ki laisana maram oiraga yeithoktuna lakhibane laingakna handak census tawgani haina thawrang lakholakli basi taramno oi census ki matungin state asigi apunba missing amasung tongan ba phurup singi chapsaba masing khangba ngamgadori bane NRC gi matangda cherol asina hai akhanaba kanglup natraga state amakhaktagi tokhaina NRC pangthokpa yade state laingakna Manipur gi tokhai ba NRC pangthongnabagi warep lobngamde national gi thakta laibak sinba thungna pangthokadabane census ki mamangda NRC hana tawgadabani haiba demand asi maram chaba watli Assam da lising amaga chamapan marfuga mangada Assam accord ta yumpham oiraga NRC tawkhibada miyoi lak taraga mapan lomgi maming yawrakhide madugi matangda hojiksu court case loisendana lairi haire